Singshubam Niladhaja, Mayai Lambi Apunba Luki, Oji Pasenji from Kuzariba, Aduga, Hoji Lambi si Shemmina Honavada, I could also Todang Lodara, Mayai Lambi Apunba Luk, Malalgi, Pasenji from Kuzadana, I could Mayai Lambi si Shemmina, one of the Vada, so Todang Lodana, I could not send from Java, Aduga, Kalapio, Naran Singh, the Marapabi, Mabel Singh. Amadi Arnai Musina, and we are so Todang, Novitana, Pankea Totana, the Stakea Totana, the Lambi, Samuda, the Away Tawanda, Kanatingana, the Lambi Tokaitana, the Hoda, Lambi, Shemdana, Young Pinaleoni, otherwise going to sanction us Obama. We take a Mayami Tanadana, Mayamna, Panadana, Lambi, Padana, Quality in the same Winamata, I go Vanazari, Aduga, Young Tangina. Samro Bokti, Lambi Yamna, Zotata Havati, Akuto Yam Leva, the Tabi Maru Saba Maida, Tungyam Leva, I am the Queen of Kotoga, Anova, Matata Blacktop, I will take Parastar, I am Kana, Onazari, Masida, Toyana, Panda, Toyo Viva, Mayalabi Apunblu, Wang Gaidina, the Kingdom Kai Babugi, Marapabi, Mabel Singh, Lapinaro Singh, Amadi, Apagi, Ranai Musina, Panda Toyo Viva. Tuna upu Malal, Mayai Lambi Apunba Luki, Maiketigi, Hagasaba Pungtuk Seri. Matam Kayagi Mamangdagi, Mayai Lambi si Shemmina Dana, Leramba, Aruga Mayai Lambi Sida, Asuki Gotana, accident Tokana, Mui Kaya Siraba, Lena, was you forward when I don't labor. See, my Amamale say, Panavitamuta, Taxandana, PR Lagi, Manipur government PR Paling Etigi, how I went to Taxandana. I went Lambi Sempu Hadana, Melamisi, Ban Karatore, the Sumna Bantoyore, I think Mamang the Mathematic, my Ama, we Tore, Adu, I go Shemba, see,
ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯕꯤꯗꯕ ꯃꯇꯦꯛ ꯃꯇꯦꯛ ꯁꯦꯝꯃꯒ ꯇꯣꯛꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁꯦꯡꯁꯟ ꯑꯆꯧꯕ ꯑꯃ ꯇꯥꯟꯅꯔꯛꯇꯅ ꯑꯗꯒꯤ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 14ꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ CM ꯋꯥꯏ ꯈꯦꯝꯆꯥꯟ ꯃꯁꯥꯃꯛ ꯂꯦꯞꯄꯤꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯒꯤꯡ ꯑꯣꯐ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯂꯝꯕꯤꯁꯤ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯕ ꯍꯧꯕꯤꯕ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯃꯤꯂꯥꯟꯒꯤ ꯀꯥꯡꯕꯨꯁꯤꯡ ꯃꯂꯥꯟꯒꯤ ꯀꯥꯡꯕꯨꯁꯤꯡ ꯃꯌꯥꯏ ꯂꯝꯕꯤ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯃꯂꯥꯟꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯋꯥꯍꯦꯡ ꯂꯩꯀꯥꯏꯗꯩꯅ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯐꯥꯎꯕꯒꯤ ꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯏꯕꯦꯜꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯗꯅ ꯃꯐꯝ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯁꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯈꯤꯕ ꯑꯗꯩ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡ ꯑꯩꯈꯣꯏ ꯍꯥꯟꯅ ꯕꯟ ꯇꯧꯕꯗ ꯌꯥꯎꯕꯤꯈꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯆꯦꯟ ꯆꯣꯡꯗꯅ ꯌꯥꯎꯕꯤꯈꯤꯕ ꯄꯨꯝꯅꯃꯛꯄꯨ ꯃꯂꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯁꯦꯝꯅꯕ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯒꯅꯤ ꯑꯗꯨꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯏꯃꯥꯏꯕꯦꯜꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅꯁꯨ ꯊꯣꯛꯄꯤꯗꯅ ꯀ꯭ꯂꯕꯀꯤ ꯏꯃꯥꯏꯕꯦꯜꯁꯤꯡ ꯊꯣꯛꯄꯤꯗꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯏꯕꯤꯁꯤꯡ ꯊꯣꯛꯄꯤꯗꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯁꯦꯝꯍꯧꯅꯕ ꯁꯦꯝꯃꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯂꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯂꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯥꯃꯨꯔꯧ ꯕꯖꯥꯔ ꯑꯗꯒꯤ ꯍꯤꯌꯥꯡꯊꯥꯡ ꯕꯖꯥꯔ ꯑꯗꯩ ꯂꯪꯊꯕꯥꯜ ꯕꯖꯥꯔ ꯑꯗꯩ ꯄꯤꯁꯨꯝ ꯕꯖꯥꯔ ꯃꯇꯦꯛꯇꯨꯗꯤ ꯈꯖꯤꯛꯇꯪ ꯄꯥꯛꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯗ ꯂꯥꯛꯄ ꯃꯤꯁꯤꯡꯗꯨꯅ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯗꯅꯕ ꯑꯩꯈꯣꯏꯅ ꯁꯦꯝꯍꯟꯅꯤꯡꯕ ꯄꯥꯝꯃꯤ ꯑꯗꯒꯤ ꯂꯩꯔꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯣꯡ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯈꯨꯝꯕꯣꯡ ꯁꯤꯡꯅꯨꯡ ꯊꯣꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯑꯍꯟꯕꯤ ꯍꯥꯏꯔꯒ ꯈꯪꯅꯕ ꯀꯥꯖꯤꯄꯨꯔ ꯇꯥꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯨꯝꯕ ꯊꯣꯡꯁꯤꯒꯤ ꯑꯥꯕꯛ ꯌꯧꯅ ꯁꯦꯝꯖꯤꯟꯗꯅ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤन ꯇꯧꯕꯗ ꯁꯣꯛꯇꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯃꯔꯨ ꯑꯣꯏꯕ ꯂꯩꯔꯛꯁꯤꯡꯁꯤ ꯈꯖꯤꯛ ꯂꯣꯏꯔꯣꯏ ꯅꯥꯏꯅ ꯁꯦꯝꯗꯅ ꯀꯥꯈꯠꯄꯗ ꯊꯧꯒꯠꯄ ꯅꯨꯡꯉꯥꯏꯅꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯃꯤꯕ ꯁꯤꯅ ꯆꯞ ꯌꯨꯡꯅꯦ ꯑꯗꯣ ꯊꯧꯒꯠꯄ ꯌꯥꯗꯗꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅꯕ ꯇꯧꯕꯤꯅꯕ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯁꯨ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯊꯤꯀꯥꯗꯥꯔꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤ ꯑꯗꯨꯅ ꯃꯁꯤ ꯌꯥꯔꯤꯉꯩ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯃꯦꯟꯇꯦꯟ ꯂꯩꯅ ꯊꯕꯛ ꯁꯨꯕꯤꯌꯨ ꯍꯥꯏꯖꯔ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯆꯠꯄ ꯉꯝꯗꯣꯏ ꯃꯥꯅ ꯇꯧꯔꯤꯁꯤ ꯒꯥꯔꯤ